India da lairiba cooperation singbu senjau paiba singda pithoktuna privatize tawduna lairaba lairaba singi e chuppa amadi naihattuna thambibagi mayokta lakliba July gi mapanda India pumbada pangthokadoriba nationwide general strike ki sem Saba Loire haina All India Trade Union Congress Manipur AITUC gi General Secretary Laisram Sotinkumar na phongdorakli ngasi BT rota leiba Irawat Bhavanda AITUC INTUC, CITU, TUCC, UTUC amadi Association Federation Union ki apunba body ama oiriba Coordinating Body of Trade Union Manipur na pangthokiba pawgi mifamda Sotinkumar na makha taraduna tongan ba Trade Union Association amadi Federation nifu mukna sawgadpa khaknatana magi union singna lepchaba warep ki matung inna strike asi chathagadabane tongan ba thabak mafam singi workers sing khaknatana anganwadi workers sing amadi asa worker kaya su yauna makhoi office ta laklaba matung office tagil thoglaktuna mana lepa mafam sing da strike asi changsin gani haike tarik 8 ki general strike se faidagi mai pakpa akanba protest pen da kaya phungdokpa amadi demand sing si pokhlakanda akhoi paksana adugumba praja miyamda Tina Kanganabagi, Maru Masama, Ogani, Amadi, Miam is a Mukta, quite again, Yasho Porkadava, other was rain strike ama, Simikar Bisari Singata, Budurisha, with the Soidan Awakening. Madam the Kendragi, Dingakna, Labor Mayam, low Kunmangarum, Amni Tira Salaris, Madupunamuk, low in Subsalakanda, or Marikota, Trade Union Movement, Satina, upon the Pigadava, Maningtamna. Union Simjabiyaba, Aduberna, Pagito, Topa demand Mayam, Kuchaviyaba, Madupunamuk, Loire Namdara Pase, Maduda, Sinmi, Karmachari Singha, Angapana painting. Amaromda mifamaduda saruk yakiba Bank Employee Federation of India Manipur branch ke Soram Bizoin haikibada India pumbada leiriba bank singda ahangbo form lak ama hena leire laibak thibadi ngasi fawbada ahangbo form sing amata happy dana thamba sina bank employee singda staff watpagi khudong chadaba thengnari masina maram oiraga miyamda customer service ningthina piba ngamdre masina customer singna shu bank ke staff singda wakhal lan khalalle haike Lagriva, Baro Pumbagi Oiva, General Strike Sida, Baro Teleriva, Bank Kambasari, Punamak, Sam Yagani, Maruina, Bank Singsida, vacancies, 1 lakh Hena Laire, Adu Huzi Powder, vacancy lady, Singsi, Amata Happy Dana, Matanjana, Kudum Chadava, Begi Kambasari Singatingi, Mandi Stop Shiwalanina, Pazada, Equina, Customer Service, Hazena Pilda, Namdre. Customer su banki staff singida wakan onana khanba haure aduna akoina banki service phajana tawdeni badagi waliba vacancy singse madik chana staff se recruitment to bi haiba demand sima hoi akan mera thamjari